ꯑꯩ ꯅꯛꯁꯜꯂꯛꯑꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯕꯁꯦ ꯁꯤꯒꯤ ꯃꯄꯥꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡꯁꯦ ꯑꯗꯣ ꯑꯥꯗ ꯇꯧꯔꯤꯕꯁꯦ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯀꯥꯞꯄꯁꯨ ꯃꯥꯜꯂꯦ ꯃꯩꯈꯨ ꯈꯔ ꯀꯥꯏ ꯀꯪꯂꯥꯇꯣꯡꯒꯤ ꯕꯖꯥꯔꯗꯣ ꯂꯥꯟꯊꯣꯔꯛꯑꯦ ꯊꯣꯡꯗꯨ ꯂꯩꯔꯦ ꯑꯩꯒꯤ ꯃꯅꯤꯡꯗ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯈꯣꯡꯅ ꯁꯨꯝ ꯆꯪꯁꯤꯟꯕꯅꯦ ꯇꯞ ꯇꯞꯅ ꯀꯪꯂꯥꯇꯣꯡꯕꯤ ꯕꯖꯥꯔꯗꯒꯤ ꯍꯧꯖꯤꯜꯂꯛꯑꯒ ꯍꯥꯏꯇꯥꯔꯦ ꯊꯣꯡ ꯑꯗꯨꯗꯩꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯗꯨ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯇꯨ ꯉꯁꯤꯗꯒꯤ ꯍꯧꯕꯅꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯑꯗꯨꯝ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤꯗꯨꯗꯤ ꯑꯗꯨꯃꯛ ꯇꯥꯕ ꯎꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯪꯁꯜꯂꯒ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯄꯣꯏꯟ ꯑꯣꯏꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗ ꯁꯤꯒꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯎꯔꯤꯕꯁꯤ ꯀꯪꯂꯥꯇꯣꯡꯕꯤ ꯃꯟꯗꯤ ꯑꯦꯌꯥꯁꯦ ꯌꯧꯔꯦ ꯂꯝꯕꯤꯁꯦ ꯈꯔ ꯌꯥꯝ ꯀꯨꯡꯅꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯂꯂꯛ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯍꯥꯏꯇꯥꯔꯦ ꯆꯥꯏꯊꯣꯛꯑꯒ ꯂꯩꯕꯕꯨꯗꯤ ꯎꯏ ꯀꯪꯂꯥꯇꯣꯡꯕꯤ ꯁꯥꯟꯇꯤꯄꯨ ꯐꯥꯎꯕꯗꯤ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯔꯒꯗꯤ ꯆꯪꯕꯤꯈꯤꯅꯨ ꯁꯤꯗꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯁꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯃ ꯐꯣꯡꯗꯣꯛꯏ ꯑꯗꯨꯕꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯁꯤ ꯉꯁꯤꯗꯒꯤ ꯍꯧꯅꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯄꯥꯏꯈꯠꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯂꯩꯉꯥꯛꯀꯤ ꯑꯗꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯄꯗꯨꯁꯨ ꯉꯁꯥꯏ ꯑꯗꯨꯝ ꯌꯥꯝꯅ ꯎꯕꯤꯔꯝꯂꯒꯅꯤ ꯀꯔꯤ ꯐꯤꯕꯝ ꯂꯥꯛꯄꯒꯦ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗ ꯑꯩꯒꯤ ꯃꯃꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯋꯦꯜꯀꯝ ꯇꯨ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯗꯅ ꯊꯥꯔꯤꯕ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯑꯩ ꯈꯤꯇꯪ ꯆꯤꯡꯁꯤꯜꯂꯒ ꯎꯠꯆꯔꯛꯀꯦ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯣ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯕꯗ ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯍꯦꯟꯖꯟꯕꯤꯈ꯭ꯔꯅꯨ ꯍꯥꯏꯕ ꯑꯃ ꯍꯥꯏ ꯍꯥꯏꯗꯤ ꯊꯣꯡꯈꯣꯡ ꯑꯗꯨꯋꯥꯏꯗ ꯂꯩꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤ ꯌꯧꯔꯛꯑꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯨꯃꯛ ꯒꯥꯔꯤ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯃꯤꯗꯨꯗꯤ ꯎꯏ ꯑꯩ ꯅꯛꯁꯜꯂꯛꯑꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯕꯁꯦ ꯁꯤꯒꯤ ꯃꯄꯥꯁꯤꯗꯩꯗ ꯇꯧꯔꯤꯕꯁꯦ ꯇꯤꯌꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯀꯥꯞꯄꯁꯨ ꯃꯥꯜꯂꯦ ꯃꯩꯈꯨ ꯈꯔ ꯀꯥꯏ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯎꯔꯤꯕꯁꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯕꯁꯤꯒꯤ ꯀꯩꯅꯣꯗ ꯎꯔꯤꯕꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡ ꯑꯗꯣ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯂꯝꯕꯤ ꯊꯤꯡꯕꯁꯨ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯁꯤꯗꯒꯤ ꯆꯪꯈꯤꯕꯁꯤꯡ ꯑꯗꯨ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯁꯤꯗꯒꯤꯗꯤ ꯑꯗꯨꯝ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯊꯥꯕꯁꯤꯐꯥꯎꯗꯤ ꯌꯧꯔꯦ ꯃꯈꯣꯡꯁꯦ ꯑꯗꯨꯗꯒꯤ ꯑꯩ ꯇꯞ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯃꯤꯠꯅ ꯂꯥꯞꯇꯛꯅ ꯎꯖꯕꯗ ꯂꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯐꯖꯔꯒ ꯃꯩ ꯊꯥꯕꯒꯨꯝꯕ ꯑꯃ ꯂꯥꯞꯇꯛꯅ ꯑꯣꯏ ꯃꯁꯤ ꯌꯧꯔꯨꯔꯒꯗꯤ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯣꯏꯕ ꯑꯩꯁꯦ ꯃꯐꯝ ꯊꯥꯗ ꯆꯪꯁꯤꯜꯂꯨꯔꯒꯗꯤ ꯑꯩ ꯆꯪꯁꯤꯟꯖꯔꯨꯔꯦ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯊꯣꯛꯈ꯭ꯔꯣꯗꯤ ꯏꯁꯥꯒꯤ ꯁꯦꯐꯇꯤꯒꯤ ꯌꯦꯡꯂꯒ
ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯌꯥꯝꯁꯤꯅ ꯁꯤꯗꯩꯗ ꯒꯥꯔꯤ ꯄꯟꯗꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯤꯡꯉꯤ ꯃꯔꯝꯗꯤ ꯃꯩꯈꯨꯒ ꯀꯥꯗꯅ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯨꯊꯠꯈꯤꯕꯁꯨ ꯃꯥꯜꯂꯦ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏ MST ꯌꯥꯎꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯀꯟꯚꯣꯏ ꯇꯧꯔꯒ ꯆꯪꯈꯤꯕꯅꯤ ꯃꯗꯨꯗꯤ ꯂꯥꯟꯊꯣꯛꯑꯝꯗꯧꯁꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯑꯌꯦꯠꯄꯟ ꯄꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯁꯦ ꯀ꯭ꯌꯨꯗ ꯖꯥꯝ ꯊꯣꯛꯑꯒ ꯂꯩꯕꯒꯤ ꯃꯃꯤ ꯑꯗꯨꯅꯤ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯍꯦꯟꯖꯜꯂꯔꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯏꯚꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯪ ꯏꯟꯐꯣꯔꯝ ꯇꯧꯔꯝꯕ ꯈꯣꯠꯂꯝꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯈꯔ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯆꯪꯁꯤꯟꯕꯗꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯒꯤ ꯇꯨꯡꯗꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯆꯪ ꯌꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯈꯔ ꯆꯪꯖꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯅꯠꯇꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯅꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛ ꯂꯝ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯒꯤ ꯂꯣꯏ ꯍꯦꯟꯖꯟꯅꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯃꯤꯇꯩꯒꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯎꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯤꯕꯁꯤ ꯁ꯭ꯋꯥꯏꯐꯥꯎ ꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯐꯥꯎꯁꯤꯗꯐꯥꯎꯗ ꯈꯔ ꯈꯨꯗꯣꯡ ꯅꯨꯡꯅꯥꯡꯕ ꯄꯣꯛꯄ ꯑꯣꯏ ꯑꯗꯨꯝ ꯑꯀꯣꯏꯕꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤ ꯃꯤꯇꯩ ꯑꯣꯏꯔꯒꯗꯤ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯏꯕ ꯋꯥꯐꯝꯗꯤ ꯄꯟꯕ ꯌꯥꯕ ꯌꯥꯗꯕꯗꯨꯅ ꯑꯣꯏꯔꯒ ꯃꯦꯗꯤꯌꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯇꯦ ꯑꯩꯒꯤ ꯌꯦꯛꯅꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯊꯣꯛꯂꯤꯕ ꯂꯥꯟꯁꯤꯗꯗꯤ ꯃꯗꯨꯒꯤ ꯃꯃꯤꯗꯨꯃ ꯃꯃꯤꯡꯇꯒꯤ ꯉꯥꯏꯕꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯆꯪꯕ ꯌꯥꯕꯗꯨ ꯃꯗꯨ ꯑꯣꯏꯔꯛꯂꯤꯕ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯕ ꯋꯥꯐꯝꯗꯨꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯒꯤ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯌꯦꯜꯂꯛꯄ ꯄꯥꯎꯗꯝꯁꯤꯡ ꯃꯤꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯥꯎꯗꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯉꯁꯤ ꯅꯠꯇꯕ ꯃꯊꯪ ꯅꯨꯃꯤꯠꯁꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯏꯪ ꯇꯞꯄ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯂꯩꯕ ꯏꯚꯟ ꯆꯠꯄ ꯌꯥꯏ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯅꯨꯡꯉꯥꯏꯇꯕ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤꯕ ꯀꯩꯀꯥ ꯑꯗꯨ ꯇꯁꯦꯡꯅ ꯄꯨꯔꯥ ꯂꯧꯊꯣꯛꯄ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯕ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯎꯔꯦꯝ ꯇꯅꯨꯔꯟꯖꯟ ꯏꯆꯦꯜ ꯅ꯭ꯌꯨꯁ ꯅꯦꯠꯋꯥꯔꯛ ꯀꯪꯂꯥꯇꯣꯡꯕꯤ ꯁꯥꯟꯇꯤꯄꯨꯔ